ꯑꯗꯨꯅ ꯑꯩ ꯆꯨꯍꯜꯂꯝꯒꯦ ꯃꯈꯥꯗ ꯌꯥꯗꯕ ꯃꯥ ꯍꯥꯟꯅ ꯆꯨꯔꯤꯉꯩꯅꯤ ꯑꯗꯨꯝ ꯁꯥꯏꯟ ꯂꯩꯁꯤꯔ ꯑꯩꯈꯣꯏꯒꯤꯗꯤ ꯈꯜꯂꯦꯀꯣ ꯑꯩꯒꯤ ꯃꯤꯠꯀꯣꯜꯅꯤ ꯑꯆꯧꯕ ꯀꯩꯁꯥ ꯃꯇꯝꯁꯤꯒ ꯑꯉꯥꯡꯁꯤꯡꯁꯦ ꯑꯔꯤꯕꯣꯂ ꯂꯥꯎꯗꯅ ꯅꯣꯏꯅ ꯑꯦꯖꯦꯟ ꯃꯌꯥꯝꯁꯤꯡꯁꯤꯅ ꯄꯤꯊꯥꯁꯨ ꯆꯥꯎꯅ ꯍꯥꯞꯄꯤꯕ ꯍꯟꯗꯛꯇꯤ ꯕꯦꯒꯀ ꯄꯤꯔꯔꯣꯏ lối cha cái này phiền phải phải xem gì được cái này mày welcome xin lỗi chị cái này ngang đi sẵn đến lều đi chị ca thôi